ꯑꯩꯈꯣꯏꯅ ꯁ꯭ꯀꯨꯜ ꯀꯣꯂꯦꯖꯇ ꯂꯥꯏꯔꯤꯛ ꯃꯌꯥꯝ ꯇꯝꯈ꯭ꯔꯦ, ꯄꯥꯈ꯭ꯔꯦ, ꯍꯧꯖꯤꯛꯁꯨ ꯑꯃꯨꯛ ꯄꯥꯒꯗꯧꯔꯤꯕ? Yes! ꯃꯔꯝꯗꯤ ꯂꯥꯏꯔꯤꯛ ꯑꯃꯗ ꯃꯤ ꯑꯃꯅ ꯆꯍꯤ 10, 10, 30ꯗ ꯊꯦꯡꯅꯔꯛꯄ ꯂꯥꯏꯐ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ, ꯀꯥꯟꯅꯔꯕ ꯅꯣꯂꯦꯖ, wisdom ꯅꯆꯤꯡꯕ ꯏꯔꯤꯕꯗꯣ 2 to 3 daysꯇ ꯑꯩꯈꯣꯏꯅ ꯄꯥꯗꯨꯅ ꯈꯪꯕ ꯉꯝꯒꯅꯤ. ꯑꯩꯈꯣꯏꯒꯤ ꯂꯥꯏꯐ ꯆꯦꯟꯖ ꯇꯧꯒꯅꯤ. ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯥꯏ ꯄꯥꯛꯄ ꯑꯃꯗꯤ ꯏꯅꯥꯛ ꯈꯨꯟꯕ ꯃꯤꯑꯣꯏ ꯕꯤꯜ ꯒꯦꯠꯁ, ꯋꯥꯔꯦꯟ ꯕꯐꯦꯠ ꯅꯆꯤꯡꯕ ꯃꯈꯣꯏ ꯈꯨꯗꯤꯡꯃꯛꯁꯨ ꯂꯥꯏꯔꯤꯛ ꯄꯥꯏ. The more you learn, the more you earn. Warren Buffett. ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯂꯥꯏꯔꯤꯛ ꯄꯥꯕ ꯂꯦꯞꯄ ꯌꯥꯗꯦ. ꯂꯥꯏꯔꯤꯛ ꯄꯥꯕꯗꯒꯤ ꯐꯪꯒꯗꯕ ꯀꯥꯟꯅꯕꯁꯤꯡ ꯑꯗꯨꯗꯤ ꯁ꯭ꯇ꯭ꯔꯦꯁ ꯍꯟꯊꯍꯟꯒꯅꯤ, ꯍꯦꯄꯤꯅꯦꯁ ꯍꯦꯟꯒꯠꯍꯟꯒꯅꯤ, ꯄꯩꯁꯥ ꯍꯦꯟꯅ ꯇꯥꯟꯕ ꯉꯝꯒꯅꯤ, ꯐꯣꯀꯁ ꯍꯦꯟꯅ ꯄꯤꯕ ꯉꯝꯒꯅꯤ, ꯏꯟꯇꯦꯂꯤꯖꯦꯟꯁ, ꯅꯣꯂꯦꯖ, ꯋꯤꯁꯗꯝ ꯍꯦꯟꯒꯠꯀꯅꯤ. ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯄꯥꯒꯗꯕ ꯂꯥꯏꯔꯤꯛ 3ꯈꯛ ꯍꯥꯏꯖꯒꯦ. ꯂꯥꯏꯔꯤꯛꯁꯤꯡ ꯑꯁꯤ ꯂꯩꯕ ꯄꯥꯝꯕꯤꯔꯒꯁꯨ ꯂꯤꯡꯛ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯄꯤꯖꯔꯝꯒꯦ. Number 1. Rich Dad, Poor Dad by Robert Kiyosaki. ꯃꯁꯤꯒꯤ ꯂꯥꯏꯔꯤꯛ ꯑꯁꯤꯗꯒꯤ ꯍꯥꯟꯅ ꯄꯥꯕ ꯍꯧꯕꯤꯌꯨ. ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ great positive impact ꯑꯃ ꯑꯗꯣꯝꯒꯤ ꯄꯨꯟꯁꯤꯗ ꯄꯤꯒꯅꯤ. Great change ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ. Author Robert Kiyosaki'ꯅ ꯀꯥꯟꯅꯔꯕ financial advice ꯀꯌꯥ ꯄꯤꯔꯤ. ꯃꯍꯥꯛꯀꯤ Rich Dadꯅ ꯃꯉꯣꯟꯗ ꯀꯃꯥꯏꯅ successful ꯑꯃꯗꯤ rich ꯑꯣꯏꯒꯗꯒꯦ ꯍꯥꯏꯕꯒꯤ ꯃꯔꯝꯗ ꯇꯥꯛꯄꯤꯈꯤꯕ principles and teachings ꯁꯤꯡ ꯑꯗꯨ follow ꯇꯧꯔꯒ millionaire ꯑꯃ ꯑꯣꯏꯈꯤ. ꯀꯔꯤ ꯇꯥꯛꯈꯤꯕ, ꯀꯃꯥꯏꯅ millionaire ꯑꯣꯏꯈꯤꯕ ꯈꯪꯕꯤꯌꯨ. ꯂꯥꯏꯔꯤꯛ ꯑꯁꯤ ꯄꯥꯕꯤꯌꯨ ꯑꯗꯨꯒ applyꯁꯨ ꯇꯧꯕꯤꯌꯨ. Number 2. Think and Grow Rich by Napoleon Hill. ꯂꯥꯏꯔꯤꯛ ꯑꯁꯤ ꯄꯥꯔꯒ rich ꯑꯣꯏꯕꯗ ꯑꯃꯗꯤ ꯏꯁꯥꯒꯤ any goal achieve ꯇꯧꯕꯗ ꯀꯥꯟꯅꯒꯅꯤ. ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯄꯥꯕꯤꯌꯨ. Number 3. The Power of Your Subconscious Mind. Health, wealth, happiness, success ನꯆꯤꯡꯕ ꯅꯤꯡꯖꯔꯕꯗꯤ ꯐꯪꯒꯅꯤ. ꯀꯔꯝꯅ ꯐꯪꯒꯗꯧꯔꯤꯕꯅꯣ? ꯂꯥꯏꯔꯤꯛ ꯑꯁꯤ ꯄꯥꯕꯤꯌꯨ. The best time to start is always now. So now or never. Kari kalli. Start reading and change your life. Lairik lainabagi link description da pijaramge. Mayambu thagatchari.